Manipuri Wari Pambi channel na tabiri bapumna makko amohna taram noksari ngasi so myamgi ngayak nungainnabgidmk awa pothananabgidmk anouba horror story amakak puduna lakchri horror story sigi maming Leisabigi Macha horror story sigi writer Arun haujuk taminarasi horror story Leisabigi Macha Udoy Bihar ki Muzaffarpur district ki manungda laiba khungang amakhaktagi ni mahangna yamna piklingai matamda mapa laikhidre mama lukhrabina mabu yamna wana yokcharai sauraba matamda lairik phajana tamduna sarkar gi thabak amatang tauraga mama bu nungaina thamge haibasi mahakki wakhalni husina sina BA faubadi loisinjare aduga sarkar gi thabakti amata fangdri hawjik su mahak thabak amatang fanglabadi haiduna central gi bu oirabasu state government ki bu oirabasu apang ba thabak interview kaya yausanduna kanna honari mahakki mama do yamna kanna ngamlaktabadagi masanupagi tangdangba amatang khangningbadagi luhongnanabagidamk thaurang taurai udoisu mama na siliba pumnamak ado yaningda mahak mamagi haksangi phibam ado khallaga mama leiringaida mamagi ningba thungjanabagidamk mahakkidamak mau amatang thinanaba thaurang ado udoisu yare mamana hanadagi khanjarakpa udoigi mapana hinglingai matamda isa pinasi hainaramba marup amakhakki masanupibu hakki mamau oinabagidamk luhongle luhonglaba matungda yamna kanna masa ngamlaktabadagi udoigi mamasu taibangpal thadokki udoi mama leikhidabagi awaba marakta nungaiba pau amasu lai mahak central gi railway gi thabak masa ama phangle thabak amatang bu phanglabadi haiduna silhau thidana honar kheba udoina thabak ama phangbatuda yamna haraujarami oi mahakki thabak posting gi damak tangai fadana mahak Lucknow da satpa tare mahakki yummado mahakki yumthangnabada laiba makura da sinaramlaga udoi mahakki nupi rasi ga loinana Lucknow da lakle Lucknow da mahakki marup amaga pau phaunaduna ahum laiba flat ama laure tha khara leiragadi rasi su makum matha sujilaktuna angang nupi masa ama unare udaina masa nupi ama ihalhana phangjabaduda harauraduna flat aduda laiminaba mipum khudingmakta ahaw athum kaya ama yenduna harau nungaiba phongdok sarami angang ado unaraba matung humni suba numitagidi angakba thodok kaya ama mathang thorakhi pokpada ngairiba angang ado maya ani haurakpa ukhi udoisu mahakki nupigi damak seba sebi mi leijadaba aduda matam khara suti lauduna flat aduda punna leiminaba matamdani angang ado mapuklam labasu sungkap kapte pangnokta noi ahing suppama angang ado pangnokta noktuna mama mapa animak amatta ningthi nungaina pothabo phangdre tauriba mataw aduda mama rasi amadi udoi karino pakhatpa amasu faure aduga akiba amasu yausilakle mangani suba numitta makoina tumba hugulakpa matamda ikliba angang aduna hamungda phamduna sanarambadu ubada makoi khangtrek khangki kaina masado humang kangladuna khalli okpa numit mangani dang ngairiba angangna kamdauna hammangamlibano mahak aki tujungba ama faurakle englaba ahing adugi numidang baro makhai muk tarakpa matam aduda koigi kagi electric bulb adusu pulauna maimutki udoina tan makumthaduna candle samkhatke honoringai tanja aduda angang ado kanna nokhalakhi kaina khudakta rasibu kaurami aduga angang ado manakta laibra hanglaklammi rasina ipa pakhana mahakki manakta angang ado maaduna yengbada angang ado laiba thengnadre laite haibadagi udaina candle ado samkhatuna rasiga makoinina
ꯀꯦꯟꯗꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯥꯡꯊꯣꯜ ꯃꯈꯥꯅ ꯆꯤꯡꯕꯗ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯒ ꯊꯪꯅꯔꯤꯕ ꯀꯤꯠꯆꯟ ꯆꯥꯛꯁꯪ ꯀꯥ ꯑꯗꯨꯗꯒꯤ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ, ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ ꯍꯥꯏꯕ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗ ꯄꯤꯛꯅ ꯄꯤꯛꯅ ꯈꯣꯟꯊꯥꯡꯖꯩꯅ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯎꯗꯩꯒ ꯔꯥꯁꯤꯒꯅ ꯀꯟꯅ ꯃꯈꯨꯜ ꯑꯗꯨ ꯄꯥꯏꯅꯔꯗꯨꯅ ꯀꯤꯆꯟ ꯀꯥ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯩꯁꯦ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥꯅꯦ, ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ ꯍꯥꯏꯅ ꯃꯈꯣꯏꯅ ꯇꯨꯝꯂꯝꯕ ꯐꯃꯨꯡ ꯑꯗꯣꯝꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯁꯤꯒ ꯎꯗꯩꯒꯗꯣ ꯄꯥꯈꯠꯃꯟꯈꯤꯕꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯐꯃꯨꯡꯗ ꯑꯉꯥꯡ ꯑꯗꯣ ꯐꯥꯛ ꯐꯥꯛ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯣ ꯑꯃꯨꯛ ꯎꯔꯝꯃꯤ꯫ ꯔꯥꯁꯤꯅ ꯃꯆꯥꯗꯣ ꯄꯝꯈꯠꯂꯒ ꯀꯞ ꯀꯞꯇꯨꯅ ꯇꯧꯔꯤꯕꯁꯤꯕꯣ ꯀꯔꯝꯕ ꯐꯠꯇꯕ ꯂꯥꯏꯅ ꯁꯥꯟꯅꯔꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯍꯥꯏꯗꯨꯅ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯗꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯁꯤꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯎꯗꯩꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯉꯁꯤꯃꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯂꯒꯦ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯗꯩ ꯑꯃꯁꯨꯡ ꯔꯥꯁꯤ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯄꯨꯗꯨꯅ ꯑꯅꯧꯕ ꯐ꯭ꯂꯦꯠ ꯑꯃꯗ ꯃꯇꯝ ꯈꯔꯒꯤꯗꯃꯛ ꯂꯥꯛꯂꯦ꯫ ꯑꯅꯧꯕ ꯂꯧꯕ ꯀꯥ ꯑꯗꯨꯗꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯀꯥꯏ ꯀꯥꯏꯗꯅ ꯑꯉꯥꯡ ꯑꯗꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯅꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯨꯝꯍꯟꯗꯕ ꯑꯃꯗꯤ ꯑꯃꯨꯛꯇ ꯇꯥꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥꯅꯦ, ꯂꯩꯁꯥꯕꯤꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯥꯛꯁꯣꯟꯅꯅ ꯇꯥꯔꯝꯃꯤ꯫ ꯎꯗꯩꯅ ꯌꯥꯝꯅ ꯊꯨꯅ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯒꯤ ꯃꯔꯝꯗ ꯈꯪ ꯍꯩꯔꯕ ꯁꯥꯙꯨ ꯕꯥꯕꯥ ꯑꯃ ꯀꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯌꯦꯡꯍꯟꯈꯤ꯫ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯑꯥꯇꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯎꯗꯩꯅ ꯀꯔꯤꯅꯣ ꯁꯥꯙꯨ ꯕꯥꯕꯥ? ꯑꯩꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯅꯨꯄꯤꯅꯦ ꯃꯁꯦ꯫ ꯀꯔꯝꯕ ꯑꯩꯒꯤ ꯑꯍꯥꯟꯕ ꯏꯆꯥꯅꯨꯄꯤ ꯑꯃꯃꯨꯛ ꯂꯩꯔꯤꯕꯅꯣ? ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯆꯨꯝꯅ ꯆꯨꯝꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯉꯥꯡꯒꯦ ꯈꯟꯒꯅꯨ꯫ ꯅꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯑꯥꯇꯃꯥꯅꯤ ꯃꯁꯤꯗ ꯆꯪꯂꯤꯕꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯎꯅꯤꯡꯂꯕ ꯎꯗꯩꯅ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯕు ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕ ꯍꯥꯏꯗꯨꯅ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯕꯨ ꯊꯤꯅ ꯆꯩꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯁꯤꯅ ꯈꯥꯝꯗꯣꯛꯂꯗꯨꯅ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨ ꯆꯠꯍꯟꯈ꯭ꯔꯦ꯫ ꯎꯗꯩꯅ ꯑꯇꯣꯞꯄ ꯁꯥꯙꯨ ꯕꯥꯕꯥ ꯑꯃꯃꯨꯛ ꯀꯧꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯀꯨꯞꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯅꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝꯗ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯑꯥꯇꯃꯥꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯑꯥꯇꯃꯥ ꯑꯁꯦ ꯇꯥꯟꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯔꯛꯄ ꯌꯥꯏꯅꯦ ꯍꯥꯏꯔꯛꯄꯗ ꯁꯥꯎꯅꯤꯡꯂꯕ ꯎꯗꯩꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯨꯊꯣꯛꯇꯨꯅ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯕꯨ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯗꯩꯅ ꯑꯩꯈꯣꯏꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕ ꯃꯤꯁꯤꯡꯂꯥ ꯍꯥꯏꯗꯨꯅ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯆꯨꯝꯕꯃꯛꯅꯤ, ꯂꯦꯡꯗ꯭ꯔꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯑꯥꯇꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯊꯋꯥꯏꯒꯤ ꯑꯥꯇꯃꯥꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯅꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯃꯛꯇꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯎꯗꯩꯅ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯗꯨꯅ ꯅꯈꯣꯏꯅ ꯁꯦꯜꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯏ ꯅꯠꯇ꯭ꯔꯥ? ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯨꯒꯦ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯁꯤꯅ ꯀꯞꯂꯗꯨꯅ ꯎꯗꯩꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯐꯥꯎꯕꯗ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯇꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃꯈꯛ ꯊꯝꯗꯨꯅ ꯂꯥꯛꯈꯤ꯫ ꯁꯥꯙꯨ ꯕꯥꯕꯥꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯅ ꯀꯔꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯑꯩꯒꯤ ꯀꯔꯝꯕ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯕꯒꯦ? ꯑꯁꯤꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 3 ꯃꯃꯥꯡꯗ
ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯁꯔꯄꯟꯁꯀꯤ ꯃꯆꯥꯅꯨꯄꯥꯅ ꯃꯪꯗ ꯁꯥ ꯀꯥꯞꯄ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯊꯣꯛꯈꯤꯕ, ꯏꯃꯥ ꯕꯕꯥꯅ ꯊꯕꯛ ꯆꯠꯈꯤꯕ ꯃꯇꯥꯡ ꯑꯣꯏꯗꯨꯅ ꯑꯩ ꯏꯇꯣꯝꯇ ꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯁꯔꯄꯟꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯪꯂꯛꯂꯒ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯍꯥꯛꯅ ꯏꯁꯤꯡ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩꯗ ꯁꯔꯄꯟꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛ ꯊꯣꯡꯂꯣꯏ ꯃꯤꯑꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯒ ꯑꯩꯕꯨ ꯅꯝꯗꯨꯅ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯅꯝꯆꯥ ꯅꯝꯊꯦꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯖꯠ ꯂꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯣ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯈꯤ꯫ ꯀꯩꯒꯨꯝꯕ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯩꯍꯥꯛꯄꯨ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅꯁꯨ ꯀꯤꯍꯜꯂꯝꯈꯤ꯫ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯦ, ꯇꯨꯃꯤꯟꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯍꯥꯛ ꯃꯤꯔꯣꯜꯂꯛꯈꯤ꯫ ꯄꯥꯎ ꯑꯁꯦ ꯏꯃꯥ ꯕꯕꯥꯗ ꯇꯥꯍꯜꯂꯨꯔꯕꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤ ꯈꯟꯕꯗꯒꯤ ꯑꯩꯒꯤ ꯄꯇꯅꯥꯗ ꯂꯩꯕ ꯏꯅꯦ ꯑꯃꯒꯤ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯈꯤꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤ꯫ ꯄꯇꯅꯥꯗ ꯂꯩꯕ ꯏꯅꯦ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯩꯅ ꯄꯥꯎꯗꯝꯈꯤ꯫ ꯏꯅꯦ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯈꯤ꯫ ꯃꯇꯝ ꯈꯔ ꯑꯩ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯇꯅ ꯏꯅꯦꯒꯤ ꯌꯨꯝ ꯑꯗꯨꯗ ꯏꯅꯦꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯍꯥꯛ ꯂꯩꯁꯥꯅ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯕꯨ ꯀꯤꯕꯗꯒꯤ ꯏꯅꯦꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯗꯣ ꯏꯅꯦꯅ ꯄꯨꯗꯨꯅ ꯄꯥꯟꯒꯤ ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯗꯕ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯣꯛꯐꯝ ꯃꯐꯝ ꯑꯃꯗ ꯑꯉꯥꯡ ꯑꯗꯣ ꯂꯪꯊꯣꯛꯈꯤ꯫ ꯏꯆꯥ ꯑꯗꯨꯒꯤꯗꯃꯛ ꯑꯩꯍꯥꯛ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯇꯝ ꯁꯥꯡꯅ ꯑꯋꯥ ꯄꯣꯠꯂꯨꯝꯅꯅ ꯋꯥꯈꯜ ꯀꯣꯛꯊꯣꯡꯅꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯃꯠꯇꯒꯤ ꯃꯆꯥꯁꯨ ꯅꯠꯇꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯔꯝꯅ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯃꯥꯖꯀꯤ ꯃꯃꯥꯡꯗ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯂꯨꯒꯅꯤ? ꯑꯩꯁꯦ ꯏꯅꯦꯒꯤ ꯏꯃꯨꯡꯒ ꯑꯩꯒꯇꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯈꯪꯅꯔꯤꯕ꯫ ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯅ ꯋꯥꯔꯤ ꯑꯁꯦ ꯂꯤꯊꯣꯛꯈꯤꯗ꯭ꯔꯤ, ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯈꯪꯗꯦ꯫ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯏꯄꯥ ꯐꯥꯎꯕꯅ ꯋꯥꯔꯤ ꯑꯁꯦ ꯈꯪꯗꯦ꯫ ꯑꯗꯨꯅ ꯏꯁꯣꯔꯒꯨꯝꯂꯕ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯁꯥꯙꯨ ꯕꯕꯥꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯑꯗꯣ ꯈꯪꯂꯕꯅꯤꯅ ꯀꯔꯝ ꯇꯧꯔꯒ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯕꯤꯔꯣ꯫ ꯎꯗꯩ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯗꯅ ꯁꯥꯕ ꯃꯨꯔꯇꯤꯒꯨꯝ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯪꯅꯕ ꯀꯥꯗꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯐꯥꯛ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯔꯥꯁꯤ ꯄꯔꯞ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤ꯫ ꯔꯥꯁꯤꯅ ꯀꯥꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯟꯅ ꯑꯃꯨꯛ ꯂꯥꯎꯔꯛꯈꯤ꯫ ꯎꯗꯩꯒ ꯁꯥꯙꯨ ꯕꯕꯥ ꯑꯗꯨꯒꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯀꯥ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯇꯝꯊꯤꯔꯕ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯅ ꯔꯥꯁꯤꯒꯤ ꯃꯈꯧꯔꯤꯗ ꯆꯤꯛꯇꯨꯅ ꯏ ꯆꯨꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯔꯝꯃꯤ꯫ ꯁꯥꯙꯨ ꯕꯕꯥ ꯑꯗꯨꯅ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯣ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯁꯥꯙꯨ ꯕꯕꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯙꯨ ꯕꯕꯥ ꯑꯗꯨꯗ ꯃꯌꯥꯅ ꯆꯤꯛꯀꯦ ꯇꯧꯕꯗ ꯁꯥꯙꯨ ꯕꯕꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯁꯦꯡꯂꯕ ꯒꯪꯒꯥꯖꯜ ꯑꯗꯣ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯆꯥꯏꯁꯤꯟꯕꯗ ꯑꯉꯥꯡ ꯑꯗꯣ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯎꯗꯩꯗꯤ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯗꯣ ꯊꯥꯡꯒꯠꯂꯛꯂꯒ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯗꯤ ꯆꯥꯒꯤ ꯐꯠꯇ꯭ꯔꯕ ꯑꯥꯇꯃꯥ ꯑꯗꯨꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯨꯔꯣ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯔꯥꯁꯤꯗ ꯃꯔꯨ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯥꯙꯨ ꯕꯕꯥꯗ ꯅꯣꯡꯃꯩ ꯑꯗꯣ ꯑꯣꯟꯁꯤꯟꯗꯨꯅ, ꯁꯥꯙꯨ ꯕꯕꯥ, ꯅꯪꯅꯁꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯙꯨ ꯕꯕꯥꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯀꯥꯞꯂꯛꯏ꯫ ꯁꯥꯙꯨ ꯕꯕꯥ ꯈꯨꯗꯛꯇ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫
Madugi matungda Udayna mahakki makuta pairiba nungmay aduna masa mathanata kokta maru ama kapsinjaduna susai taujare. Leisabigi Macha hairiba ki tujungbatana halaba wari ase ngasisu Bihargi mipum khudingmakna thong lana wari nari.